ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯝꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯦꯔꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯂꯦꯝꯃꯉꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯋꯥꯔꯤꯗ ꯇꯠꯈ꯭ꯔꯕ ꯅꯨꯡꯁꯤ ꯂꯪꯂꯥ ꯋꯥꯔꯤ ꯑꯁꯤ ꯅꯦꯔꯦꯇꯔ ꯑꯩ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯈꯤꯕꯅ ꯆꯥꯡ ꯅꯥꯏꯅ ꯁꯟꯗꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯏꯕ ꯏꯕꯨꯡ ꯕꯤꯖꯦ ꯁꯤꯡ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯕ ꯍꯧꯖꯔꯒꯅꯤ꯫ ꯍꯥꯟꯅ ꯇꯧꯔꯝꯕ ꯁꯄꯣꯔꯠꯀꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯁꯤ ꯇꯠꯈ꯭ꯔꯕ ꯅꯨꯡꯁꯤ ꯂꯪꯂꯥ ꯏꯄꯤꯁꯣꯗ 9꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯇꯨꯡꯗ ꯃꯥꯡꯗ ꯃꯊꯛꯇꯩ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯀꯨꯝꯊ ꯂꯤꯟꯊꯣꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯏꯃꯥꯇꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯀꯔꯝꯕ ꯁꯛꯂꯣꯟ ꯑꯃ ꯑꯃꯨꯛ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯏꯃꯥꯇꯣꯟꯒꯤ ꯍꯧꯅꯕꯤ ꯁꯤꯟ ꯀ꯭ꯔꯤꯌꯦꯠ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯐꯦꯁ ꯇꯧꯕ ꯉꯝꯒꯅꯤ? ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯈꯟꯅ ꯀꯨꯝꯊꯔꯛꯄꯅ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯇꯣꯟ ꯍꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯁꯤꯟꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯇꯧ ꯎꯠꯂꯒ "ꯏꯃꯥꯒꯤ ꯊꯣꯏ, ꯀꯔꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯕꯣ? ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩꯅꯗꯤ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯐꯅꯕ ꯋꯥ ꯈꯔ ꯑꯗꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯁꯨꯛ ꯊꯨꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇꯐꯥꯎ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯑꯗꯨ ꯉꯥꯡꯁꯛꯄꯅꯤ꯫ ꯃꯗꯨꯗ ꯅꯃꯥ ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯈꯣꯡꯊꯥꯡꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯏ ꯍꯥꯏꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯄꯨꯊꯒꯗꯧꯔꯤꯕꯅꯤ, ꯃꯗꯨ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯦ?" ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨ ꯅꯥꯊꯩꯔꯒ ꯌꯥꯝ ꯇꯦꯟꯇꯛꯅ ꯂꯤꯟꯊꯣꯏꯅ ꯍꯪꯂꯛꯏ꯫ "ꯏꯃꯥꯇꯣꯟ, ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥꯒꯤ ꯊꯣꯏ, ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯕꯣ? ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯒ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯒꯤ ꯐꯕꯅꯤ꯫ ꯑꯗꯨ ꯅꯠꯇꯗꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯃꯥꯡꯖꯗꯣꯏꯗꯤ ꯅꯃꯥ ꯑꯩ ꯈꯛꯇꯅꯤ꯫ ꯏꯃꯥꯇꯣꯟ, ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯅꯆꯥꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ꯫ ꯕꯕꯥꯗꯁꯨ ꯄꯥꯈꯠꯇꯅꯕ ꯈꯔ ꯇꯝꯕꯤꯌꯨ, ꯑꯩ ꯗꯥꯊꯦꯝ ꯍꯣꯏꯗ ꯂꯩꯍꯧꯏ ꯍꯥꯏꯅ." "ꯏꯃꯥꯒꯤ ꯊꯣꯏ, ꯃꯗꯨ ꯌꯥꯗꯦ꯫ ꯏꯃꯥ ꯂꯥꯛꯏꯉꯩꯁꯤꯗ ꯏꯃꯥꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯜꯂꯁꯤ, ꯂꯥꯛꯑꯣ." "ꯏꯃꯥ, ꯑꯩ ꯌꯨꯝ ꯑꯗꯨꯗ ꯍꯟꯕ ꯉꯝꯃꯔꯣꯏ꯫ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯌꯨꯝꯗ ꯍꯟꯗꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯩꯍꯧꯗꯣꯔꯤꯕꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯉꯥꯡꯁꯛꯄꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯁꯛ ꯈꯔ ꯑꯗꯨ ꯇꯧꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤ꯫ ꯏꯃꯥꯇꯣꯟꯗ ꯑꯩ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯖꯗꯦ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯏꯁꯥꯅ ꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯋꯥꯁꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯔꯔꯣꯏꯁꯦ꯫ ꯏꯃꯥꯇꯣꯟ ꯍꯣꯏꯁꯨ ꯊꯦꯡꯂꯅꯤ, ꯍꯟꯕꯤꯅꯕ ꯇꯧꯕꯤꯔꯣ." ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯩ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯂꯨꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯁꯥ ꯃꯊꯟꯇ ꯐꯥꯊꯖꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯒ ꯀꯞꯁꯤꯟꯅꯗꯨꯅ "ꯏꯃꯥꯒꯤ ꯊꯣꯏ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯏꯃꯥ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯥꯕꯨ ꯚꯥꯞ ꯑꯝꯇ ꯇꯥꯍꯜꯂꯨ ꯀꯩꯗꯧꯕꯒꯦ?" ꯂꯤꯟꯊꯣꯏꯅ ꯋꯥ ꯉꯥꯡꯂꯛꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯔꯥꯅꯤꯅ ꯋꯥꯗꯨ ꯐꯠ ꯑꯣꯛꯂꯛꯏ꯫ "ꯏꯅꯥꯎ, ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯊꯥꯖꯔꯛꯑꯒꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯏꯆꯥ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯤ." ꯔꯥꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯅꯤꯀꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯕꯨꯛꯇ ꯈꯜꯂꯤ, "ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯤꯛꯁꯨ ꯅꯠꯇꯦ." ꯑꯦꯅꯤ ꯃꯤꯟꯁ ꯑꯃ ꯇꯧꯔꯒ ꯑꯁꯥꯎꯕ ꯎꯠꯊꯣꯛꯇꯅ ꯂꯤꯟꯊꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯗꯨ ꯀꯞꯂꯗꯨꯅ
Ichema, aigi ichanupi apangmini. Adugi sumathakta maha hausi yum panbagi matam natri. Yaragadi lekai khangnaraktringaida ichanupi se pujakraki. Iche hoina aigi ichanupi se ima oiba pambirabadi ichanupina yum kai panba yare haraba matamda hainaba lakpi. Maduda ai mama ama oina ayetpam ta pijara. Ichanupi masanabu yarabadi mama ainadi kariri amu hairugani. Ichanupi gi nungaibana mama aigi su nungaibani. Taubatabu hauji maki oinadi ichena su hena khanglibani akhoi imung oiriba phibamsi. Mapa adusu accident aduna maram oiraga hawat kangkhatpa kamdana phamungda taduda lai. Karigum ichanupi asibu ibungu ningthemda chele pau hek lekai asina tanarakpa matamda ima ichabo ningthi nungaina phana kaisu hainaro. Ahen bapambini oijaba thibini mama macha pulaga ibungu ningthembu lang thakpa soidana oigari. Matamduda lairabi ningol popi mama aina ima yasele kaisida karamna thangatuna chanu haibado. Monica wangang lambade kapthoraki. In liver figi fiji aduna mamaida tariba mapidu sate tholaga wa makha amuk tarai. Lairabi mama ama oirubana mikoba mata potha fam khanjade. Ichema nanauna su amuka na haijari matam kitang di pibiyu. Machanupi romda ama onsilaga imagi thoi ngasidi ima mai thiri. Ichagi apambagi mayokta lepke khalubana ma aina lanba ngaktani. Ichagi apampamda khangludabana imana adu wa khara hairubani. Ngasidagi ichagi apambagi mayokta nama aina khagyat khara nama ai bathapcha. Aduna nama aina hairibase yaduna ngasigidi yomdan khras. Ima ton chapikro ayuma sida leijahuragi. Imagi thoi nangna nama aibu kaimta nushitrabasu phamangda utokum taatuda leiriba nangi babagi dama nangi tangdi khallu kaidobage. Nangi babana nangbu hanjalakte tabada mayada chamaru ama fok chawyadana lehauribani. Nangi bababu kaimta nushitrabo. Lenthoi mapana chak chahaude haiba aduda pakhatba amaga loinana imadona hairibase asengbra masidabu aina mu uidaba ngangkhigatra. Nangi babana nangtabu sonduda lehaubani. Nangna su hena khangliba natra nangi babana nangbu mikuba ma udrabadi leiba ngamde haiba. Nanau nupi leimaga akhoi anina chak chanaba phanyam haibani. Adubu nangi babana di nangbu udriba makhai mayada chak chakuma maphung chakhraroi lepkhre. Chak chadabada hendoktana mayada ising marik ama phung tatana nangbu tangaiduna lehauribani. Imagi thoi chalasla nangi babana nangbu tangaiduna lehauribani. Karigumba nangi babana phatanungda thokhrabani nangtungda soidana ningamoi. Lenthoidi mama tona hairiwa sing adu mapabu aduki matik nungshibani na thajagre. Lenthoidi khangjaba nate mahakbu mafum adudai puduna chatkhinaba hotnabada semjin chajinba oida padaba wahai pareng mayam ama lengduna nganglibani habasi. Ningthemdi Monica gi magon phajana khangbanina hairiba wasing aduda kayana chunglude. Monica na chumba phana hairibasu ningthemgi mafamdadi Monica bu thajabadi khakngamlaroi. Lenthoido mama dongi manakta leplambadai ningthemgi manakta changsilaktuna date ai bahujibo yumda puduna chalo. Babado ai ngai bata yam waram lani. Ngasai mekhai mama machana sanariba wari taduna tamina lairamba ningthemdu sormapi asangba mahondok laga hairei. Thoi babado kaisu tawramoi pakhatkina ai ta tomba tharuge. Tanja aduda Monica du ningthemgi manakta changsilaktuna ningthem nangi ta tomba thagi habado nanena kemta hairu yai tharu chu kaisu kaide. Maduna nangi mama gi pukning penhanbadi ngamaroine. Nangi mama na din thoibu kayagi matik luna tawjaba kayagi matik nungsijaba habase nangna su hena khanglibani. Wase am sangdana ngangnararois. Yompan ba habase turen gi lengoidagi hena kupi hainaribani. Aigi ichanupise yamna angang oiri. Hayengwai matam chare haiba kanda
iche mabu akhoi da tharo matam du da na khoi ani gi apam bagi mayok da nane na khak lepoi na khoi ani gi pukchen khanglu da bana nane na khoi ani bula na lauru bani gasi gi de icha nu pi se pu du na chakraki amarom da nang di no pani na phai do ai gi icha sidi nu pi ni do dak fa mama het lekhi bada lekai sina tin sina fa moi do ri bani aduda lekai khangna ra tringai wa se matang swai da loisala si do Ningthem gi mama rani da mu onsilaga iche masu mama amada macha ama gi dama kaya gi mati wa chai habise iche na su hena khangbiram gani iche gi de icha nu pa pokpani na faido ai gi de icha nu pi ngang tani na wa da bangam de lekai sina ai bo to bi hainara basu ai mama amana macha ama gi dama kari phai phate haba apapa ta pumna magloi na khangse matam pumna magta lekai sina icha nu pi ani sigi bathak wa ngang lak tana bo mama ama oina kupna sena tuna lakle bani sensu sena khini aina atombi oirabasu aigi icha ani budi lekai sina lana pauthok tana ba mama ama oina aina honagani Rani su kai khumdoi na khangdre Monica na hari ba mayam do Rani su chumba khara yawbana wangang bangam da bani Monica na semchen chajinduna aphaba sanduna wangang li bani habasimati Rani di khangzaba te icham cham jaba magi matau mingon da thoina hena akai ba thabak tau taba mi amatabu akan ba wangang ba haitaba mi amagi mapuk ningbo nuksina ba wahai ama fausu nongmata kanagi mafam da su hairak taba misakni mabuk phabai haunabi mi khudingma magumna fana loina khali karigi sukha loi mahaksu mama amana macha amagi dama kayagi mati waje habasi Rani nasu hena dum khangli bani adumakna Monica gi wadu chumi haina khanjai Monica do linthoirom da mo onsilaktuna ima gi thoi chalasila nangi papa do nangbu ngai bada waram leni si haiduna machanupi gi ye thangba makhut adu ta paiduna chinglaga buduna chakhi ge tawbada lenthoi gi oi thangba khudang adu ningthem gi makhut aduna ta fare e lenthoi do yamningam daba maga loinana ningthem da yengla e mitlo ani du su ira chen ba hore e haurak liba ira du sintharak tana ba phana kanadi hotna jabani adu bungam khide ningthem suma pi ira chen ba haurak le wadi nganglakte lenthoi da nungsina yenglaga chatkinu haibagi matagom manga adu haiduna ingit pirami lenthoi su ningthem na pirak liba ingit adu gi arthra khangdaba nate khanglibani adubu lenthoi upai lekhide mama to na ngasai dagi hariba wa mayamdu yom adu dai chatkina ba haribani haiba lenthoi amadi ningthem chapchana khangi pulna magoi duna su mama ton gi semjin chajin ba wahai mayam adu gi manungda mapa ibungo premgi wafam amasu yauribani na lenthoi mapa ibungo premgi manakta chatningkhibani Mama ton gi dama khalagadi maha ningthem gi mayum adudagi khongkap ama faw kanthopa pamkhidabani karigumba mama tona mapa ibungo prem gi maramda hariba wasing atuna achumba kharada oirabasu yauramlabadi kaigumba magi maram gi dama fatanungda thokhrabadi tungda ningam hauroi khanbadai chatningda yumadudai khong thangdokpada takhi ngahak anido amana amada nungsina yengnaduna leiri Ningthem gi mama Rani na changsilaktuna machanupa na lenthoi gi khudang da pairiba makhut adu lauthoklaga ima gi sana ngasi gi lenthoi se mama to laklingai sida chakhrasana kemta khangano icha sidi ima na phana ba loina singani lensu sidana ba chaisu su tektana ba ima na singani mama gi wahai adu da ningthem wa makha ta khidre Monica na lenthoi bu puduna magalak minaba mauna kharaduga loinana mayomda hankre makhoi chakraba matung ningthem na mama da ningamdaba maga loinana hairakpani ima karigino lenthoi bu yoma sidai chathankiba lenthoi gi mama ton gi pukchel ai chapchana khangi lenthoi bu yoma sidagi pukhiba yanaba semjin sajin wahai mayam ama haijalaga ibana thajariba karigera Lakliba itai masing dugi mayang naga lenthoi gi mama ton gi astengwa saklondo aina khanghandabani aina ngase pangdaba mi amagum tumina leptuna le haurabasu
ꯂꯤꯟꯊꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯂꯥꯞꯊꯣꯛꯍꯟꯕꯗꯤ ꯀꯅꯥꯒꯤ ꯃꯇꯤꯛ ꯅꯠꯇꯦ ꯁꯅꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯏꯃꯥꯅ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯤꯗꯅ ꯀꯔꯤ ꯀꯔꯝꯕ ꯐꯕꯅꯣ ꯏꯃꯥꯅ ꯁꯤꯟꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯃꯁꯥꯅ ꯌꯥꯝꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯆꯔꯕꯤ ꯃꯍꯥꯛꯄꯨ ꯇꯔꯥꯏ ꯏꯃꯥꯅ ꯍꯦꯛꯇ ꯆꯠꯍꯟꯈꯤꯕꯁꯦ ꯅꯆꯥ ꯈꯔꯗꯤ ꯄꯦꯟꯗꯦ ꯐꯔꯦꯅꯦ ꯏꯃꯥꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯣ ꯁꯅꯥ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯂꯤꯟꯊꯣꯏꯕꯨ ꯈꯥꯝꯍꯧꯗꯕꯒꯤ ꯃꯔꯝ ꯌꯥꯝꯅ ꯂꯩ ꯍꯧꯖꯤꯛꯇꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯔꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯅꯤꯡꯊꯦꯝꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕ ꯃꯈꯩ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯉꯛꯄꯅꯤ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯇꯣꯟꯒꯤ ꯋꯥꯈꯜꯁꯦ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯕꯥꯁꯟ ꯃꯌꯥꯝꯗ ꯅꯝꯊꯥꯛꯀꯤ ꯑꯣꯏꯗꯕ ꯆꯤꯔꯣꯜ ꯉꯥꯛꯇꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯕꯩ ꯋꯥꯅ ꯀꯔꯤꯒꯤ ꯂꯤꯟꯊꯣꯏꯗ ꯍꯧꯗꯣꯛꯂꯤꯕꯅꯣ ꯏꯃꯥꯒꯤ ꯁꯅꯥ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯕꯣꯠꯁꯤꯗ ꯂꯣꯏꯈꯤꯁꯅꯨ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯏꯃꯥꯅ ꯍꯥꯏꯔꯦꯗꯅ ꯂꯦꯟꯁꯨ ꯁꯤꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯁꯤꯟꯒꯦꯅ ꯅꯤꯡꯊꯦꯝ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯑꯁꯥꯎꯕ ꯃꯇꯧ ꯎꯠꯂꯒ ꯃꯥꯒꯤ ꯀꯥꯇꯝꯅ ꯃꯊꯛꯇ ꯀꯥꯈꯠꯈꯤ ꯔꯥꯅꯤꯗꯤ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯐꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯋꯥꯍꯩ ꯐꯅ ꯑꯣꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯤꯕꯨ ꯀꯔꯝꯅ ꯍꯦꯛꯇ ꯊꯥꯗꯠꯀꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯀꯩꯅꯕꯒꯤ ꯃꯩꯆꯥꯛꯅ ꯏꯁꯥ ꯄꯨꯝꯕ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕ ꯃꯃꯥ ꯑꯃꯅꯤ ꯃꯊꯟꯇ ꯑꯃꯨꯛ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯏꯃꯥꯒꯤ ꯁꯅꯥ ꯏꯃꯥꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯃꯃꯥ ꯑꯃꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯣꯅꯤꯀꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯒꯤ ꯋꯥꯈꯜꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯂꯦꯜꯍꯧꯕ ꯄꯨꯟꯁꯤꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ ꯅꯥꯀꯟ ꯑꯃꯗꯅ ꯂꯤꯟꯊꯣꯏ ꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯏ ꯄ꯭ꯔꯦꯝ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯗꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯀꯅꯥꯒꯤꯗ ꯂꯩꯔꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯗꯨ ꯍꯤꯞꯂꯝꯕꯗꯩ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯉꯥꯊꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯄꯟꯊꯥꯕ ꯇꯧꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯀꯞꯄꯛꯏ ꯃꯆꯥꯅꯨꯄꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯂꯒ ꯀꯞꯄꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯁꯦ ꯀꯞꯀꯅꯨ ꯀꯔꯤ ꯇꯧꯔꯒꯦ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯄꯤꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯁꯦ ꯏꯄꯥꯗ ꯇꯝꯃꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯂꯤꯟꯊꯣꯏ ꯀꯞꯅ ꯕꯕꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯋꯥꯈꯜ ꯇꯦꯟꯕꯤ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤꯔꯕ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯨꯔꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯕꯕꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯏꯄꯥꯒꯤ ꯊꯣꯏ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯕꯕꯥꯅ ꯏꯆꯥꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯁꯨꯛ ꯊꯦꯡꯅꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯕ ꯑꯁꯤꯗꯗꯤ ꯏꯄꯥꯁꯨ ꯆꯨꯝꯅ ꯁꯨꯝ ꯅꯨꯡꯁꯥ ꯊꯤꯔꯨꯔꯕꯅꯤ ꯃꯇꯨꯡꯗ ꯅꯪꯅ ꯐꯅ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯝꯃꯨꯀꯣ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯏꯄꯥꯕꯨ ꯋꯥꯍꯟꯕꯁꯦ ꯋꯥꯍꯜꯂꯅꯨꯀꯣ ꯕꯕꯥ ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯃꯄꯥꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯏꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯕꯕꯥꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯗꯤ ꯆꯥꯛ ꯂꯥꯛꯏ ꯏꯄꯥꯗ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯅꯃꯥꯗꯁꯨ ꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤ ꯑꯃꯠꯇ ꯇꯥꯛꯂꯝꯗꯕ ꯃꯈꯩ ꯃꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯤꯟꯊꯣꯏꯗ ꯂꯩꯔꯝꯗꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯨꯔꯒꯅ ꯃꯄꯥꯅ ꯑꯃꯨꯛ ꯀꯔꯤ ꯈꯟꯈꯤꯕ
ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯒꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯈꯨꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯕꯗ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ?" "ꯍꯣꯏ ꯕꯕꯥ." "ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯁꯛ ꯎꯔꯕꯅꯤꯅ ꯏꯄꯥ ꯆꯥꯛ ꯆꯥꯔꯒꯦ." ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯑꯗꯨ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯃꯄꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯝꯁꯨ ꯌꯥꯝ ꯍꯥꯎꯅ ꯃꯆꯥꯅ ꯏꯜꯂꯛꯏꯕ ꯆꯥꯛ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ, "ꯏꯆꯥꯊꯣꯏ, ꯕꯕꯥ ꯌꯥꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯁꯤꯜꯂꯨꯔꯕꯗꯤ ꯄꯨꯛꯁꯦ ꯏꯔꯨꯝ ꯑꯃꯨꯛ ꯂꯨꯝꯊꯔꯅꯤ. ꯕꯕꯥ, ꯈꯤꯇꯪꯗ ꯉꯥꯏꯔꯦ. ꯁꯤꯗꯪꯒ ꯆꯥꯁꯟꯈꯤꯁꯦ." "ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯆꯥꯈꯣꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ, "ꯏꯍꯦ, ꯏꯄꯥꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯇꯨ, ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯤꯜ ꯆꯤꯌꯔꯁꯦ ꯅꯪꯒꯤ ꯗꯥ ꯅꯤꯡꯊꯦꯝꯅ ꯂꯩꯔꯛꯏꯅꯦ. ꯅꯪꯒꯤ ꯗꯥ ꯇꯣꯝꯕꯅ ꯉꯁꯥꯏ ꯊꯤꯜꯂꯛꯑꯝꯕꯅꯦ. ꯃꯃꯜꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯄꯤꯔꯝꯃꯅꯤꯅꯦ. ꯑꯩꯅꯗꯤ ꯅꯤꯡꯊꯦꯝꯗ ꯄꯩꯁꯥ ꯇꯤꯡꯅꯕꯅꯤ ꯂꯩꯔꯛꯀꯅꯨ ꯍꯥꯏꯕꯅꯦ. ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯂꯩꯔꯛꯁꯜꯂꯤꯅꯦ." "ꯀꯨꯏꯔꯦ ꯏꯄꯥꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯒꯤ ꯑꯁꯪ ꯑꯃꯥꯟ ꯎꯔꯛꯇ꯭ꯔꯤꯕꯁꯦ. ꯍꯌꯦꯡꯗꯤ ꯅꯪꯅ ꯏꯄꯥꯕꯨ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯇꯨꯅ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯌꯦꯡꯍꯜꯂꯣ." "ꯍꯣꯏ ꯕꯕꯥ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯔꯝꯗꯨꯅ ꯃꯄꯥ ꯄ꯭ꯔꯦꯝꯕꯨ ꯅꯤꯡꯊꯤꯅ ꯍꯤꯞꯍꯜꯂꯝꯃꯒ ꯂꯤꯟꯊꯣꯏꯗꯨ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯗꯤ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯠ ꯆꯪꯂꯛꯇꯨꯅ, "ꯃꯣꯏ ꯕꯕꯥꯕꯨ ꯇꯨꯝꯕꯤꯔꯕꯣ?" ꯄ꯭ꯔꯦꯝꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯥꯡꯈꯜꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ, "ꯃꯃꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ?" "ꯀꯔꯤ ꯑꯃꯨꯛ ꯇꯧꯕ ꯅꯠꯇꯦ. ꯅꯆꯥꯅꯨꯄꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯀꯗꯣꯔꯦ. ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ?" "ꯅꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯝꯂꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ?" "ꯅꯆꯥꯅꯨꯄꯤꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯏꯁꯦ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯅꯗꯤ ꯃꯣꯏ ꯕꯕꯥꯅꯗꯤ ꯍꯪꯕꯤꯍꯧꯕ꯭ꯔꯥ?" "ꯑꯩꯁꯨ ꯍꯪꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯨꯝꯗꯦ. ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦꯒꯨꯝꯕ ꯆꯠꯂꯨꯕ ꯑꯣꯏꯔꯝꯅꯤ. ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯑꯦꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯩꯗꯧꯕꯒꯦ?" "ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ? ꯈꯨꯝꯕ ꯉꯝꯃꯣꯏꯌꯦ. ꯃꯥ ꯀꯩꯝꯇ ꯈꯨꯝꯕ ꯉꯝꯃꯣꯏꯌꯦꯕ." "ꯀꯗꯥꯏꯗꯒꯤ ꯈꯨꯝꯕ ꯉꯝꯒꯅꯤ? ꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯄꯥ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯉꯝꯒꯅꯤ? ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤꯅꯤ. ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯃꯥꯏꯅ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯄꯁꯤꯕꯨ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕꯔꯣ? ꯃꯄꯥ ꯃꯃꯥ ꯂꯩꯇꯕ, ꯋꯥꯔꯛꯄꯤꯅꯕ ꯂꯩꯇꯕ ꯃꯆꯥꯗꯧꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯃꯃꯥ, ꯃꯆꯥ ꯑꯃꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯅꯪꯒꯤ ꯅꯊꯧꯅꯤ. ꯃꯆꯥ ꯑꯃꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯅ ꯊꯤꯒꯠꯄꯁꯦ ꯃꯃꯥ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯕ꯭ꯔꯅꯦ? ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯊꯤꯒꯠꯂꯤꯕꯅꯤ. ꯉꯁꯤꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯕꯗꯩ ꯃꯃꯥ ꯑꯩꯅ ꯀꯜꯍꯧꯔꯦꯗꯅ. ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯟꯕꯗꯤ ꯑꯩ ꯉꯝꯃꯣꯏꯌꯦ." ꯄ꯭ꯔꯦꯝꯗꯨ ꯍꯤꯞꯂꯝꯕꯗꯩ ꯍꯧꯒꯠꯇꯨꯅ ꯐꯝꯂꯒ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ?" ꯃꯣꯅꯤꯀꯥꯗꯨ ꯀꯞꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯄꯅꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯄꯨ ꯌꯥꯃꯈꯥꯜꯗ ꯃꯥꯡꯈꯤꯗꯧꯕꯗꯒꯤ ꯃꯃꯥ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯀꯟꯕꯤꯍꯧꯔꯤ. ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯆꯥꯅ ꯆꯠꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯤꯟꯊꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯕꯕꯥ ꯍꯥꯏꯕꯤꯕ ꯉꯝꯕ꯭ꯔꯥ?" ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯣꯅꯤꯀꯥꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯏꯜꯂꯤꯕ ꯐꯤꯖꯤ ꯑꯗꯨꯅ ꯃꯄꯤꯒ ꯇꯩꯊꯣꯛꯁꯤꯟꯅꯩ꯫ ꯃꯄꯤꯒ ꯇꯥꯔꯤꯔꯥ ꯇꯥꯗ꯭ꯔꯤꯔꯥ ꯈꯪꯕ ꯅꯠꯇꯦ꯫ ꯃꯣꯅꯤꯀꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯣꯏ ꯕꯕꯥ, ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯃꯃꯥ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯏꯆꯥ ꯂꯤꯟꯊꯣꯏꯕꯨ..." ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯔꯛꯇꯨꯅ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯄ꯭ꯔꯦꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯣꯅꯤꯀꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ. ꯋꯥꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇꯗꯤ ꯇꯝꯃꯨ." "ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏꯁꯦ ꯂꯩꯇ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯨꯕ ꯑꯣꯏꯔꯨꯕꯩꯅꯤꯀꯣ ꯈꯟꯗꯨꯅ
khak chiktuna khangbani nalamdradi makhoi gi mathakta laman amadi khumlamba yabadi mama nang baba ko mamai samna da bawa ngakta ai baba amuta ta halu kai dobage oi baba ai haijagi ngasi do si hairaga amu Monica du machindu mensinduna kapai magi nupigi mataududa prem di langtakna ba sum hingatle mama nang hainingli badu loiba fawbada ngayu kai dobage icha thoi kai dore habado ho du bro na janu pi apangbi kari su khanjadri bi asibo icherani amadi hibungo ningthem kana moithem tawbiduna na janu pi gi ijat pu manghana na ba hoda biram ichalin thoina yomda hanjalakta ba duda aina chignaduna ningthem moida chalubadi ichalin thoido moida lairam aina matam chana mafam atuda yoram drabadi na janu pi gi ijasane khata duna manglam be mama aina gasidi ichalin thoi ijat pu kan bangam haure kari ko bangam hokta ba tarabadi lekai sina khoi bu ubada tension na gadori bani moina paisa pai haiduna ichalin thoi gi ijat pu paisa ne leiba yaba tawda paisa ke apang ke hangla pu hang dut abada lairobi mama oirobi ai ki chimbal dagi wahai ama fawba to kidabadi adobo ai mama ni lairobi oirasu ichana pi ijat ki wafam laklabadi tabina khak lai thoi kari haba mama ibongo ningthem maknabu ai gi ichana pi thoida adogamba wakhal mai baba di aina haijari base thaja biram da bay thaja pham su thokte maram di aise mai baba gi mejeng da lona bi hai bi ming thon do phangli bani lekai asigina atombi aina phana chomba waira basu kanana bu ai gi wa thaja bi doino adabu ai ichani gi mama ne mama ai amai chau chau ne leiri ngai ichana pi ani sigi matuna masopadi makhoi gi matik sunate magi nupigi wahai singdu taraba matung prem masadu sor hon ba faw ngam laktre sor fungalak-tuna wa ngangba faw ngam laktre prem na ningthem ge maram da khaluri ba asiga magi nupina ningthem ge maram da tamlakli ba asiga di pura wana tainari ningthem gum laba pukchel jaw misaka mana asigumba sagi wakhal chelam gani haiba simadi prem ge mafam da di mangum bani prem mamina du su uirum tawra ami Monica do mapuroi bagi oirak liba matawa duda pakhat boy kai boy moi baba kedaurage se mise mukta pango wahai si haraga mapuroi bagi masadu nomlami table mathakta laiba ising yawa glass adu phat lauraga moi baba ising se kitang thakchin biu si haraga ising yawa glass adu mapuroi ba prem gi chumbal tamna thangjili prem su mamitu uirum ising yawa mama anira chingduna Gelas adu makut aduna tapna inthorei Monica na glass adu table mathakta thamlaga mapuroi babu gyan tana hifanduna moi baba se mise mukta pangbiyo akchang du nungai tradi hospital phok chalu sira prem sora sangba hama hondoklaga mamin ani do tapna pangthorei aduga sor thabe honduna yamna tapna mama ai nga to pothage Moi baba bu kesu tau drobo. Moi baba, ai di hana suai jeki baduni. Masi tholak kani na. Magi ning them hai ba ngang do. Mi jeng na yang ma ichum de na. Moi baba na di phari bani hai du da. Mi khudi mo pu phana loina ui do. Hausik di ai gi khaya ta tara abani na. Khangbi ram mani. Hausik ma tang gi mi sing se. Ma pan thong da ka phajina ba sa bai wani. Manung da di masa gi oi chaba phang na ba gi dam ba. Saklo na ma di dum lau bani. Mana phaba sari ba do. Najanu pi ijat bu mangalaga kari su khangjadri bi ija asibu mai salangan ge thorang bani nupa ai sidi nupa ni phajaba bu pamdaba ahawba bu chaningdaba kana yawbage uthakta ban ba phajaba aman ba uhaido chaba phangnaba ta tawsinaba haibise miyoi ba khoi gi lejani chathoklaba matung uhai adugi maramda kari su khangmi gadaba nate mama yare makha mu tarana haigi kokse boba ngamju Ngayakta pothage kedaurage ai gyan tana pothabiru si hairaga Monica su wa makha tadre mapuroi bagi kankhal do fajana yapsan biram laga masu magi famung da kakhatuna hipthakre prem do hipthai haiba khaktani tumthabadi yaramde wakhal da khali ningthem maknabu aigi chathoi da utugumba mijai thadi thajaki thamoi sinadi thajaba ngamdre wakhala sinadi ama mugairi
ꯀꯔꯤꯅꯣ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯉꯣꯏ ꯃꯥ ꯑꯩ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯉꯥꯡꯉꯣꯏ ꯍꯥꯏꯕ ꯑꯩ ꯆꯦꯠꯅ ꯊꯥꯖꯩ ꯉꯥꯡꯂꯝꯕ ꯇꯥꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯋꯥꯍꯪ ꯀꯌꯥ ꯑꯃꯅꯤ ꯄ꯭ꯔꯦꯝ ꯃꯁꯥ ꯃꯊꯟꯇ ꯍꯪꯖꯔꯤꯕ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯐꯪꯖꯗꯦ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯒꯤ ꯏꯆꯥꯊꯣꯏꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅꯗꯤ ꯈꯛ ꯉꯥꯡꯂꯣꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯉꯁꯥꯏ ꯑꯩꯅ ꯏꯆꯥꯊꯣꯏꯗ ꯀꯗꯥꯏ ꯆꯠꯂꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤꯗꯕꯒꯤ ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯞꯈꯤꯕꯒꯤ ꯃꯔꯝꯁꯨ ꯅꯤꯡꯊꯦꯝꯒꯤꯗꯃꯛ ꯑꯣꯏꯔꯕ ꯅꯤꯡꯊꯦꯝ ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯩꯁꯦ ꯁꯣꯏꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕ ꯐꯩ ꯁꯣꯏꯅꯥꯏꯔꯕꯁꯨ ꯃꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯄ꯭ꯔꯦꯝ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯑꯍꯤꯡ ꯑꯗꯨꯃ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯛꯇꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯁꯛꯂꯣꯟ ꯍꯩꯕꯤ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯟꯊꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯧꯅꯥ ꯂꯩꯅ ꯈꯥꯝꯕ ꯉꯝꯍꯧꯗꯕꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯣꯏꯅ ꯈꯟꯖꯔꯤ ꯂꯤꯟꯊꯣꯏꯅ ꯆꯠꯅꯤꯡꯗ ꯆꯠꯈꯤꯕꯗꯨ ꯎꯅ ꯃꯤꯇꯥꯡꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥ ꯄ꯭ꯔꯦꯝꯒꯤꯗꯃꯛ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ ꯏꯆꯜ ꯑꯁꯤꯅ ꯊꯧꯅꯥ ꯂꯩꯅ ꯈꯥꯝꯕ ꯉꯝꯍꯧꯗꯕ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯅꯣ ꯀꯔꯝꯅꯗꯤ ꯈꯥꯝꯂꯨꯒꯅꯤ ꯂꯤꯟꯊꯣꯏꯅ ꯃꯥꯒꯤ ꯕꯕꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯦꯝꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯈꯥꯡꯉꯤ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯩ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯂꯣꯛꯇꯨ ꯍꯥꯡꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯄꯨꯡ 3 ꯍꯦꯜꯂꯝꯃꯤ ꯇꯨꯝꯊꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯗꯇꯥ ꯑꯣꯟ ꯇꯧꯔꯨꯕꯅꯤ ꯐꯦꯁꯕꯨꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯪꯂꯒ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯗꯇꯥ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯄꯥꯏꯁꯤꯜꯂꯛꯏ ꯋꯥꯆꯞꯇꯁꯨ ꯃꯦꯁꯦꯖ ꯃꯊꯪ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯦꯕꯤꯗ ꯆꯪꯗꯕ ꯃꯈꯩ ꯋꯥꯆꯞꯇ ꯍꯥꯟꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ ꯃꯦꯁꯦꯖ ꯂꯥꯛꯄꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯀꯅꯥꯒꯤ ꯂꯣꯏꯅ ꯁꯨꯔꯦ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯁꯪꯒꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅ ꯁꯨꯔꯦ ꯀꯅꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯤ ꯂꯣꯏꯃꯛ ꯇꯤꯟꯅꯩ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯌꯦꯡꯂꯨꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤꯒꯤ ꯃꯦꯁꯦꯖꯁꯨ ꯌꯥꯎꯔꯝꯃꯤ ꯑꯇꯩ ꯃꯦꯁꯦꯖꯁꯤꯡꯗꯨ ꯏꯒꯅꯣꯔ ꯇꯧꯔꯒ ꯄꯥꯔꯤꯒꯤ ꯃꯦꯁꯦꯖꯇꯨ ꯍꯥꯟꯅ ꯆꯪꯗꯨꯅ ꯃꯦꯁꯦꯖꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄꯥꯔꯨꯏ ꯌꯥꯝ ꯋꯥꯔꯧꯅ ꯊꯥꯔꯝꯕ ꯃꯦꯁꯦꯖꯁꯤꯡꯅꯤ ꯃꯇꯝ ꯆꯥꯅꯁꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯍꯧꯗꯕꯩ ꯃꯥꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦ ꯇꯧꯔꯤꯉꯩ ꯄꯥꯔꯤꯗꯨ ꯑꯣꯟꯂꯥꯏꯟ ꯐꯠ ꯂꯩꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯅ ꯚꯣꯏꯁ ꯀꯣꯜ ꯍꯦꯛꯇ ꯇꯧꯁꯤꯟꯕꯅꯤ ꯄꯥꯔꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯠ ꯄꯥꯏꯈꯠꯂꯛꯏ ꯄꯥꯔꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕꯩ ꯅꯪꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯗꯦꯜꯂꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯁꯤꯔꯥ ꯃꯅꯤꯄꯨꯔꯗꯒ ꯂꯥꯛꯅꯤꯡꯗ꯭ꯔꯕ ꯁꯨꯇꯤ ꯐꯪꯗꯕꯩꯅ ꯁꯛ ꯃꯊꯤ ꯑꯇꯩ ꯂꯥꯏꯔꯦ ꯅꯪꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣꯕ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯂꯥꯡꯂꯦꯟꯒ ꯅꯣꯏ ꯑꯅꯤ ꯑꯃꯨꯛ ꯁꯥꯎꯅꯔꯕ ꯍꯣꯏ ꯑꯁ ꯅꯣꯏ ꯅꯥꯇꯩ ꯅꯅꯥꯎꯁꯦ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯁꯥꯎꯅꯩꯌꯦ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯅ ꯂꯥꯟꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯣꯏꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏ ꯑꯅꯤꯁꯦ ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗꯦ ꯑꯃꯅ ꯇꯞꯊꯕ꯭ꯔꯥ ꯇꯞꯊꯗꯦ ꯅꯄꯣꯛ ꯅꯨꯃꯤꯠꯀ ꯃꯥꯟꯅꯔꯦ ꯑꯗꯨꯁꯨ ꯁꯟꯗꯦ ꯉꯥꯛꯇ ꯅꯣꯏ ꯑꯅꯤꯒꯤ ꯃꯆꯤꯡꯗꯣ ꯑꯩ ꯈꯪꯂꯕꯅꯤ ꯍꯟꯗꯛꯇꯤ ꯃꯥ ꯌꯥꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯦꯔꯥ ꯏꯕꯣ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯂꯥꯡꯂꯦꯟꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯁꯥꯎꯅꯔꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯁꯥꯎꯅꯔꯒ ꯀꯥꯏꯅꯕꯒꯤ ꯁ꯭ꯇꯦꯖ ꯌꯧꯁꯤꯜꯂꯛꯑꯦ ꯄꯥꯔꯤ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯀꯣꯛ ꯆꯦꯟꯁꯤꯜꯂꯣ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯆꯪꯈꯣ ꯑꯗꯨꯁꯨ ꯃꯥꯅ ꯌꯥꯗꯕ ꯑꯗꯨ ꯌꯧꯔꯗꯤ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇ꯭ꯔꯦꯍꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯗꯣ ꯑꯩ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯍꯥꯡꯂꯛꯑꯣ ꯍꯥꯏꯍꯟꯒꯦ ꯇꯧꯕꯅꯤ ꯅꯪꯕꯨ ꯀꯩꯗꯧ ꯂꯩꯒꯦ ꯑꯣꯟꯂꯥꯏꯟꯗ ꯁꯨꯡꯂꯩ ꯂꯩꯔꯛꯇ꯭ꯔꯤꯗꯨꯕꯣ ꯚꯣꯠ ꯃꯌꯥ ꯌꯧꯁꯜꯂꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥ ꯁꯪꯕ ꯅꯠꯇꯦꯗ
ꯑꯩꯅ ꯑꯣꯟꯂꯥꯏꯟ ꯂꯩꯇꯦ ꯈꯪꯂꯗꯤ ꯀꯣꯜ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯕꯅꯤ ꯅꯪꯁꯨ ꯚꯥꯞꯀ ꯑꯣꯏꯗꯦ ꯇꯦꯟꯁꯟ ꯂꯩꯃꯟꯗꯅ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏ ꯂꯤꯟꯊꯣꯏꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯏꯕꯥꯅꯤ ꯃꯔꯤꯁꯦ ꯀꯔꯤ ꯃꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯨꯏꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯔꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ 12 ꯂꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯔꯦ ꯃꯥꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯅꯤꯗ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯣ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯒ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯍꯥꯡꯉꯨ ꯍꯥꯏꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯍꯣꯏ ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯇꯨꯝꯊꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯣꯏꯕꯅꯔ ꯀꯔꯤꯅꯣ ꯁꯤꯜꯂꯛꯂꯤꯕ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯂꯤꯕ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯈꯤꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯂꯤꯟꯊꯣꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕ ꯂꯤꯟꯊꯣꯏꯒꯤ ꯁꯛꯇꯝꯗꯨ ꯑꯃꯨꯛ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯅꯤꯡꯊꯦꯝ ꯆꯤꯌꯔꯗꯨꯗ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯝꯃꯤ ꯉꯁꯥꯏ ꯂꯤꯟꯊꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡꯗꯨ ꯅꯥꯞꯄꯗ ꯑꯃꯨꯛ ꯌꯩꯔꯔꯦ ꯗꯥꯗꯦ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯏ ꯂꯤꯟꯊꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯦꯝ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯃꯀꯥ ꯂꯥꯝꯖꯩ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯟꯗꯛ ꯃꯄꯣꯠꯁꯤꯃꯒꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯈꯛꯇ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯈꯛꯇꯃꯛ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯂꯪꯂꯥꯁꯦ ꯇꯠꯇꯅꯕ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯊꯝꯒꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯅꯤꯡꯊꯦꯝ ꯇꯨꯝꯗꯕ ꯃꯈꯩ ꯂꯤꯟꯊꯣꯏꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯤꯟꯊꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯪꯅꯕ ꯀꯥꯗꯩ ꯃꯤ ꯀꯞꯅꯕꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯃꯨꯡꯗꯩ ꯐꯠ ꯀꯨꯝꯊꯗꯨꯅ ꯀꯥ ꯑꯗꯨꯗꯩ ꯆꯦꯟꯊꯣꯔꯛꯏ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯨ ꯑꯇꯩ ꯀꯥꯗꯒꯤ ꯅꯠꯇꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝꯒꯤ ꯀꯥꯗꯒꯤꯅꯤ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏ ꯀꯣꯛꯇꯒꯤ ꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯣꯡꯖꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯩ ꯃꯈꯣꯡ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯥꯡꯖꯤꯟꯗꯨꯅ ꯂꯥꯛꯄꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯃꯈꯣꯟ ꯅꯤꯛꯂꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯈꯥꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯇꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕ ꯊꯧꯅ ꯕꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯃꯊꯛꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯣꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯄ꯭ꯔꯦꯝꯗ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤꯁꯨ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗꯦ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯁꯤꯟꯊꯍꯜꯂꯤ ꯃꯃꯥꯇꯣꯟ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯣꯅꯤꯀꯥꯅ ꯃꯥꯏ ꯕꯕꯥ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯩ ꯑꯣꯏꯔꯨꯁꯤꯒꯦ ꯁꯦ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯊꯥꯗꯣꯛꯂꯝꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯃꯣꯏ ꯕꯕꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯃꯣꯏ ꯕꯕꯥ ꯁꯦ ꯋꯥ ꯉꯥꯡꯉꯣ ꯂꯩꯃꯁꯨ ꯀꯞꯂꯗꯨꯅ ꯕꯕꯥ ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯕꯣ ꯅꯆꯥꯅ ꯀꯧꯔꯤꯕꯁꯤ ꯑꯃꯨꯛꯇꯗꯤ ꯈꯨꯝꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯆꯦꯊꯣꯏꯒ ꯑꯩꯒꯁꯤ ꯕꯕꯥꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯂꯤꯟꯊꯣꯏꯅ ꯁꯥꯎꯔꯞ ꯇꯧꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯆꯤꯟꯕꯥꯜꯗꯨ ꯊꯝꯂꯒ ꯅꯣꯏ ꯂꯥꯡꯒꯅꯨ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯀꯞꯄꯤꯗꯦ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯑꯝꯇ ꯂꯥꯡꯒꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯄꯤꯅꯦ ꯃꯤꯅ ꯕꯕꯥ ꯇꯨꯝꯕ ꯀꯥꯏꯅꯤ ꯍꯥꯏꯔꯒ ꯆꯠꯂꯣ ꯅꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟꯗ ꯕꯕꯥ ꯇꯨꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯕꯕꯥ ꯅꯨꯡꯁꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯦꯟꯅ ꯇꯨꯝꯖꯁꯅꯣꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯅ ꯃꯆꯦꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯂꯛꯏ ꯂꯩꯃ ꯀꯞꯀꯅꯣꯕ ꯕꯕꯥꯁꯦ ꯇꯨꯝꯕ ꯀꯥꯏꯅꯤꯕ ꯉꯁꯤ ꯈꯛꯇꯅꯤ ꯕꯕꯥꯅ ꯑꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯐꯪꯂꯤꯕꯁꯦ
ꯕꯕꯥ ꯍꯧꯒꯠꯂꯛꯑꯒ ꯇꯨꯝꯕ ꯊꯨꯒꯥꯏꯌꯦꯅ ꯑꯩꯉꯣꯟꯗ ꯆꯩꯔꯛꯀꯅꯤꯕ ꯆꯦꯊꯣꯏ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯒ ꯂꯩꯃꯗꯨ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯑꯃꯨꯛ ꯀꯞꯄꯛꯏ ꯑꯁ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯕ ꯑꯝꯇ ꯏꯟꯂꯣꯏꯗꯧꯔꯤ ꯁꯦ ꯀꯞꯀꯅꯣ ꯍꯥꯏꯔꯒ ꯑꯩ ꯕꯕꯥ ꯍꯧꯗꯣꯛꯀꯦꯁꯦ ꯕꯕꯥꯒ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪꯅ ꯑꯗꯨꯝ ꯀꯞꯄꯤꯗꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯁꯨꯡꯉꯥꯏ ꯉꯝꯗꯦꯍꯦ ꯍꯣꯔꯦꯟ ꯕꯕꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯗꯨꯕꯨ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯩ ꯕꯕꯥꯁꯦ ꯍꯧꯗꯣꯛꯀꯦꯀꯣ ꯅꯪ ꯀꯞꯄꯗꯣ ꯇꯣꯛꯑꯣꯕ ꯂꯩꯃꯗꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯦꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯂꯤꯟꯊꯣꯏ ꯀꯩꯝꯇ ꯃꯣꯡ ꯍꯥꯗꯅ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯕꯕꯥ ꯑꯌꯥ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣꯕ ꯑꯣ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯁꯦ ꯃꯤꯠꯁꯦ ꯑꯝꯇ ꯄꯥꯡꯉꯣꯕ ꯁꯦ ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯉꯣ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯃꯤꯠꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯥꯡꯉꯣ ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯣ ꯂꯩꯃꯅ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯆꯦꯊꯣꯏ ꯕꯕꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯑꯔꯣꯏ ꯕꯕꯥꯁꯦ ꯋꯥꯔꯕ ꯃꯥꯜꯂꯦ ꯇꯨꯝꯖꯔꯁꯅꯨ ꯑꯃꯨꯛ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯁꯦ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯃꯅꯥꯎꯄꯤ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏ ꯈꯪꯂꯥꯎ ꯂꯥꯎꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯕꯕꯥꯅ ꯑꯩꯕꯨ ꯈꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ ꯑꯩꯁꯦ ꯕꯕꯥꯒꯤꯗꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯕꯕꯥꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯕꯕꯥꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯒꯅꯤ ꯆꯦꯊꯣꯏ ꯆꯦꯊꯣꯏ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯆꯦꯊꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯦ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤ ꯕꯕꯥꯗꯤ ꯃꯆꯥ ꯑꯩꯈꯣꯏꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯌꯦ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗꯨ ꯁꯣꯔ ꯐꯨꯟꯒꯠꯂꯛꯄ ꯍꯧꯔꯛꯏ ꯋꯥꯐꯣꯛ ꯉꯥꯡꯕ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯃꯥꯏꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯕꯕꯥ ꯑꯩꯈꯣꯏ ꯂꯩꯃꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯩꯅꯣꯕ ꯃꯥꯅ ꯍꯥꯏꯁꯤ ꯑꯩ ꯚꯥꯕ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯕꯕꯥ ꯃꯤꯠꯇꯣ ꯑꯝꯇ ꯄꯥꯡꯉꯨꯅꯦ ꯑꯩꯈꯣꯏ ꯂꯩꯃꯅ ꯍꯥꯏꯕ ꯕꯕꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯅꯗꯤ ꯕꯕꯥ ꯀꯩꯁꯨ ꯆꯠꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯥꯅ ꯊꯥꯖꯗ꯭ꯔꯤꯕ ꯕꯕꯥ ꯃꯤꯠꯁꯦ ꯁꯨꯝ ꯃꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯣꯅꯤꯀꯥꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯇꯦꯡꯊꯥ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯕꯗꯩ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯃꯥꯒꯤ ꯊꯣꯏ ꯅꯪꯒꯤ ꯅꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯕꯒꯦ ꯅꯅꯥꯎ ꯅꯨꯄꯤ ꯂꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯅꯪꯒꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯌꯦ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯂꯤꯟꯊꯣꯏ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥꯐꯥ ꯀꯞꯅ ꯀꯞꯅ ꯕꯕꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯕꯕꯥ ꯑꯣ ꯕꯕꯥ ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯈꯣꯝꯂꯛꯑꯣ ꯁꯦ ꯃꯤꯠꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯡꯉꯨ ꯕꯕꯥ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯗꯨꯝꯅ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯄꯪꯕꯤ ꯅꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯁꯦꯟꯅꯔꯝꯕꯒꯦ ꯁꯦ ꯍꯥꯏꯌꯨ ꯑꯩꯕꯨ ꯀꯅꯥꯅ ꯁꯦꯟꯅꯔꯝꯕꯒꯦ ꯁꯦ ꯈꯨꯝꯃꯣ ꯀꯩꯒꯤꯅꯣ ꯕꯕꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯂꯤꯟꯊꯣꯏ ꯑꯣꯟꯅ ꯊꯣꯏꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯂꯤꯟꯊꯣꯏꯒꯤ ꯇꯦꯡꯊꯥꯀꯣꯜꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯥ ꯄ꯭ꯔꯦꯝꯅꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯤ ꯂꯤꯟꯊꯣꯏꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜꯇꯅ ꯀꯥ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯂꯩꯃꯅ ꯂꯤꯟꯊꯣꯏꯕꯨ ꯐꯅꯌꯥꯝ ꯐꯥꯖꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯂꯤꯟꯊꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜꯇꯅ ꯀꯥ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯂꯩꯃꯅ ꯂꯤꯟꯊꯣꯏꯕꯨ ꯐꯅꯌꯥꯝ ꯐꯥꯖꯤꯟꯗꯨꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯕꯕꯥ
ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯪꯕꯤꯅ ꯆꯥꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯝꯕ ꯆꯥꯌꯦꯡꯅꯣ ꯏꯁꯣꯔꯅ ꯍꯥꯡꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯕꯨ? ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯗꯧ ꯑꯩꯕꯨꯁꯨ ꯏꯃꯥ ꯕꯕꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯑꯒꯦ. ꯕꯕꯥ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯅꯆꯥꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯃꯣꯏ. ꯕꯕꯥꯅ ꯅꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯆꯥꯅ ꯀꯅꯥꯗ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯨꯒꯅꯤ? ꯕꯕꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯅꯆꯥꯕꯨꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯅꯥꯛꯇ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩ ꯕꯕꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ.